ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯃꯇꯝ ꯑꯃ ꯈꯨꯟ ꯂꯩꯀꯥꯏ ꯑꯃꯗ ꯃꯨꯅꯥꯟ ꯀꯧꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯨꯅꯥꯟ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯅꯥ ꯍꯤꯡꯈꯣꯜ ꯑꯗꯨꯗꯅꯤ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯍꯦꯛꯅ ꯑꯁꯨꯝꯅ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯤ꯫ ꯍꯤꯡꯈꯣꯜꯅꯤꯅ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕ ꯁꯪꯗ꯭ꯔꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯕ ꯑꯁꯤꯁꯨꯅꯦ ꯂꯩꯇꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯇꯣꯟꯕꯨꯡꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯡꯉꯗꯧꯅꯤ ꯑꯗꯣ ꯅꯪꯕꯨ ꯅꯈꯣꯏ ꯇꯥꯆꯧ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈꯤꯒꯦ? ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯎꯗ꯭ꯔꯤꯅꯦ ꯑꯩꯕꯣ꯫ ꯑꯁ ꯈꯪꯗꯦꯗ ꯏꯃꯥ, ꯃꯥꯅꯕꯨ ꯅꯣꯡꯃꯇ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯕ꯭ꯔꯣ? ꯂꯩꯀꯥꯏꯒꯤ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯖꯒꯥ ꯂꯩꯒꯦꯅ ꯊꯤꯕ ꯆꯠꯂꯝꯒꯅꯤ꯫ ꯏꯍꯦ ꯃꯁꯤꯅ ꯉꯥꯡꯕ ꯑꯃꯀꯣ꯫ ꯆꯠꯂꯣ ꯆꯥꯛ ꯃꯩꯒ ꯊꯥꯒꯠꯂꯝꯃꯨ, ꯏꯃꯥꯁꯨ ꯆꯪꯂꯛꯑꯒꯦ꯫ ꯁꯣꯝꯗꯅ ꯃꯨꯅꯥꯟ ꯃꯤꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯃꯃꯤꯠꯀꯥꯗꯨ ꯀꯤꯔꯨꯞ ꯇꯧꯗꯨꯅ ꯌꯦꯅꯈꯥ ꯑꯗꯨ ꯇꯞꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅꯒ ꯈꯜꯂꯤ, ꯃꯁꯤꯒꯤ ꯕꯥꯇꯤꯜ ꯑꯁꯦ ꯇꯥꯞ ꯄꯥꯏꯔꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯦ꯫ ꯂꯨꯄꯥ 5 ꯐꯥꯎꯗꯤ ꯁꯤꯠꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯕꯥꯇꯤꯜ ꯑꯗꯣ ꯈꯨꯠꯂꯩ ꯊꯨꯅ ꯐꯠ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯕꯣꯍꯟꯅ, ꯍꯦ ꯃꯨꯅꯥꯟ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯅꯪ ꯕꯥꯇꯤꯜꯁꯦ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯔꯣ? ꯃꯨꯅꯥꯟꯗꯨ ꯏꯌꯥ ꯇꯧꯗꯨꯅ, ꯅꯠꯇꯤꯌꯦ ꯃꯥꯃ, ꯁꯨꯝ ꯈꯣꯡ ꯍꯥꯝꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ? ꯏꯁ, ꯈꯣꯡ ꯍꯥꯝꯒꯦ ꯇꯧꯕꯅꯤ ꯀꯥꯏꯅ? ꯑꯃꯥꯡꯁꯪꯗꯤ ꯀꯔꯥꯏ? ꯑꯃꯥꯡꯁꯪꯗꯤ ꯀꯔꯥꯏꯅꯣ? ꯃꯥꯃ ꯏꯕꯣꯍꯜ, ꯂꯩꯇꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯕꯥꯇꯤꯜꯁꯦ ꯄꯥꯏꯔꯒ ꯆꯦꯜꯂꯤꯁꯦ? ꯊꯪꯅꯕꯩꯁꯤꯗ ꯍꯥꯝꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯈꯣꯡ ꯍꯥꯝꯕꯕꯨ ꯅꯌꯨꯝꯗ ꯍꯥꯝꯂꯨꯒꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯍꯥꯝꯕ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯍꯦꯔ ꯃꯥꯃ ꯍꯣꯏꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤꯕꯨ ꯀꯌꯥꯝ ꯐꯖꯕ ꯑꯃꯥꯡꯁꯪꯅꯣ? ꯑꯩꯅꯒ ꯌꯥꯝ ꯍꯟꯖꯅꯤꯡꯕꯗꯧꯅ ꯃꯤ ꯌꯨꯝ ꯌꯧꯕ ꯅꯪꯗꯕꯁꯤꯕꯨ ꯑꯩꯅꯔꯕ? ꯃꯨꯅꯥꯟ, ꯅꯪꯅ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤꯀꯣ꯫ ꯕꯥꯇꯤꯟꯗꯣ ꯌꯥꯝ ꯊꯨꯅꯅꯦ ꯃꯈꯥꯗ ꯊꯝ꯫ ꯃꯨꯅꯥꯟ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕꯥꯇꯤꯜ ꯑꯗꯣ ꯃꯈꯥꯗ ꯊꯝꯗꯨꯅ, ꯃꯥꯃ ꯑꯩꯗꯤ ꯆꯠꯆꯍꯧꯔꯒꯦ, ꯈꯣꯡꯒ ꯌꯨꯝꯗ ꯍꯥꯞꯆꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯑꯗꯣ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯟꯁꯨ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯌꯤꯡꯕꯤꯅ, ꯇꯥ ꯃꯨꯅꯥꯟ, ꯅꯪꯁꯨ ꯅꯃꯥꯟꯅꯕꯁꯤꯡꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯡ ꯑꯁꯦ ꯅꯪꯁꯨ ꯈꯤꯇ ꯌꯥꯎꯁꯤꯜꯂꯨꯗꯅ꯫ ꯃꯨꯅꯥꯟ ꯅꯥꯄꯤ ꯑꯗꯨ ꯐꯣꯏꯅ, ꯑꯁ ꯑꯌꯤꯡꯕꯤ, ꯑꯩ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯇꯜꯂꯤꯃꯤ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ꯫ ꯑꯩꯗꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯅꯦꯕ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ꯫ ꯍꯦꯔ ꯇꯥ ꯃꯨꯅꯥꯟ, ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯔꯒ ꯆꯥꯁꯦ ꯍꯥꯏꯅꯣ? ꯃꯨꯅꯥꯟ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯕꯒꯤ ꯋꯥꯔꯣ ꯍꯥꯏꯁꯦ? ꯅꯪꯅ ꯁꯨꯔꯒ ꯑꯩꯅ ꯆꯥꯗꯣꯏꯁꯤꯗꯤ? ꯀꯔꯤ? ꯑꯩꯅ ꯁꯨꯔꯒ ꯅꯪꯅ ꯆꯥꯅꯤ ꯀꯥꯏꯅ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ? ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯅꯣꯏꯒꯤ ꯃꯤꯅꯥꯏꯔꯣ? ꯍꯦꯔ ꯑꯌꯤꯡꯕꯤ ꯅꯪꯁꯨ, ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯅꯨꯄꯤ ꯑꯌꯥꯝꯕ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯨꯔ ꯅꯣꯝꯂꯒ ꯊꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯤꯅ ꯈꯤꯇꯪꯒ ꯊꯥꯛꯂꯨꯔꯒꯅ ꯅꯨꯄꯥꯗꯨ ꯁꯨꯅꯤꯡꯗꯦꯒ ꯑꯗꯨ ꯇꯧꯗꯦꯒ ꯑꯗꯥ ꯇꯧꯋꯦꯒ ꯐꯝꯖꯥꯔꯒ ꯂꯩꯔꯤꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ꯫ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨꯔꯒ ꯅꯣꯏꯅ ꯆꯥꯕꯅ ꯅꯣꯡꯃꯇ ꯋꯥ ꯍꯥꯏꯗꯦꯅꯦ ꯅꯣꯏ꯫ ꯇꯥ ꯃꯨꯅꯥꯟ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ꯫ ꯀꯔꯤꯒꯤ ꯍꯥꯏꯗꯕ? ꯅꯨꯄꯥꯅ ꯅꯨꯄꯤ ꯊꯥꯛꯄ ꯉꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤ ꯅꯣꯏꯁꯨꯅꯦ ꯃꯄꯨꯔꯣꯏꯕ ꯃꯆꯥꯕꯨ ꯊꯥꯛꯄ ꯉꯝꯒꯗꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯃꯩꯇꯩ ꯅꯨꯄꯤ ꯊꯧꯅꯥ ꯍꯥꯏꯔꯤꯁꯦ? ꯑꯌꯤꯡꯕꯤꯗꯤ ꯃꯨꯅꯥꯟꯒꯤ ꯋꯥ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯇꯥ ꯃꯨꯅꯥꯟ, ꯑꯩ ꯆꯠꯂꯒꯦ, ꯂꯩꯍꯧꯔꯣ꯫ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯁꯤꯅꯤꯀꯣ? ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤꯕꯨ ꯂꯩꯍꯧꯔꯣꯀꯣ ꯅꯪ꯫ ꯑꯌꯤꯡꯕꯤ, ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ꯫ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ꯫ ꯑꯗꯨꯁꯨ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯀꯥꯏꯔꯒ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯤꯅ ꯉꯥꯡꯂꯤꯒꯁꯨ ꯇꯥꯗꯦꯅꯦ꯫ ꯍꯦ ꯑꯌꯤꯡꯕꯤ, ꯆꯠꯅꯤꯡ ꯆꯠꯆꯧꯅ ꯖꯨꯋꯥꯔ ꯑꯗꯨꯝ ꯁꯥꯟꯅꯔꯨꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯃꯨꯅꯥꯟꯅ, ꯏꯃꯥ ꯑꯩꯈꯣꯏ ꯌꯦꯟꯖꯥꯡꯁꯤꯕꯨ ꯅꯣꯡꯃꯇꯁꯨ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯤꯗꯅ꯫ ꯑꯆꯧꯕ, ꯅꯪꯁꯦ ꯅꯣꯡꯃꯇꯁꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ? ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯅꯣꯡꯃꯇ ꯆꯤꯜꯍꯥꯎ ꯊꯤꯗꯦ꯫
ꯑꯗꯨꯒ ꯅꯪꯅ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗꯔꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯅꯪꯅꯦ ꯃꯤ ꯑꯣꯏꯔꯣꯏꯍꯦ ꯏꯕꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯃꯤ ꯑꯣꯏꯗ꯭ꯔꯕꯣ ꯅꯠꯇꯦ ꯁꯦꯕꯣꯠꯀ ꯃꯥꯜꯂꯖꯥꯠꯂꯣ ꯑꯩꯁꯤꯕꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯒꯦꯕ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯍꯦꯡꯉ ꯅꯪ ꯑꯃꯁꯨꯅꯦ ꯏꯁ ꯋꯥꯈꯜ ꯇꯥꯕꯒ ꯁꯥꯗꯅ ꯅꯪꯁꯨꯅꯦ ꯊꯕꯛ ꯍꯥꯏꯔ ꯅꯨꯡꯇꯤꯒꯤ ꯁꯨꯔꯤꯅꯤ ꯅꯣꯡꯃꯇꯁꯨ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯗꯤ ꯂꯩꯔꯛꯄ ꯌꯥꯏꯗꯅ ꯑꯆꯧꯕ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯅꯥꯎ ꯅꯨꯄꯥꯅ ꯁꯨꯔꯤꯕ ꯑꯁꯦ ꯅꯪꯅꯁꯨ ꯁꯨꯕ ꯌꯥꯏꯅꯦ ꯅꯣꯡꯃꯇ ꯏꯟꯈꯠꯂꯛꯂꯤꯕ ꯃꯇꯝꯅꯤ ꯍꯥꯏꯗꯅ ꯐꯤꯖꯣꯜ ꯑꯅꯥꯟꯕ ꯑꯃ ꯐꯥꯎꯕ ꯁꯦꯠꯆꯕ ꯐꯪꯗ꯭ꯔꯕꯅꯤꯅꯦ ꯅꯪꯅꯦ ꯋꯥꯈꯜ ꯇꯥꯃꯟꯗꯦꯀꯣ ꯅꯪ ꯏꯃꯥ ꯌꯥꯔꯦꯁꯤ ꯇꯧꯕꯤꯔꯣ ꯇꯥꯆꯧꯅ ꯁꯨꯝ ꯆꯥꯅꯤꯡꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯇꯥꯆꯧ ꯍꯟꯗꯛꯇꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯉꯥ ꯂꯩꯔꯛꯀꯦ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯎꯅ ꯆꯥꯁꯤꯀꯣ ꯇꯥꯆꯧ ꯍꯣ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯌꯥ ꯍꯔꯥꯎꯔꯦꯁꯦ ꯅꯌꯥꯝꯕꯁꯤ ꯍꯔꯥꯎꯅ ꯂꯩꯅꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯈꯔ ꯈꯔꯁꯨ ꯄꯤꯖꯧꯅꯦ ꯅꯪꯕꯣ ꯑꯍꯣꯏ ꯇꯥꯆꯧ ꯅꯅꯥꯎ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯩꯔꯛꯀꯦ ꯄꯣꯠꯐꯝꯗꯅꯤ ꯏꯕꯦꯟꯅꯨꯅ ꯃꯨꯅꯥ ꯅꯪꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯗꯨꯕꯨ ꯈꯔ ꯁꯨꯅꯣꯝꯗꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯅꯦ ꯇꯣꯝꯕꯅ ꯏꯅꯦ ꯍꯥꯏꯔꯨꯅꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯃꯅꯥꯁꯦ ꯂꯥꯏꯈꯨꯟ ꯇꯧꯔꯤꯕꯅꯤ ꯃꯨꯅꯥꯅ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯁꯦ ꯁꯦꯜ ꯄꯥꯏꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯁꯦꯜ ꯇꯥꯟꯕꯗꯤ ꯌꯥꯝ ꯇꯜꯂꯦ ꯑꯗꯨ ꯏꯅꯦ ꯁꯦꯜꯁꯦ ꯊꯕꯛ ꯁꯨꯗ꯭ꯔꯒꯗꯤ ꯄꯥꯏꯕ ꯌꯥꯗꯕꯖꯥꯠꯂꯣ ꯍꯦ ꯃꯨꯅꯥꯟ ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯒ ꯑꯩꯉꯣꯟꯗꯅꯦ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯁꯦ ꯊꯨꯃꯣꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯒꯠꯂꯛꯎꯁꯦ ꯃꯨꯅꯥꯟꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯑꯣꯏꯅ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯗꯨꯅ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯊꯨꯃꯣꯛ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯣꯔꯕꯣꯠ ꯑꯗꯨ ꯎꯕꯗ ꯃꯨꯅꯥꯟ ꯊꯨꯃꯣꯛ ꯑꯗꯣ ꯏꯕꯦꯟꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯡꯀꯠꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯂꯧꯗꯨꯅ ꯃꯇꯨꯡ ꯑꯗꯨꯗ ꯂꯣꯠꯁꯤꯜꯂꯤ ꯏꯕꯦꯟꯅꯨꯗꯤ ꯃꯨꯅꯥꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯖꯨꯋꯥꯔꯗꯤ ꯀꯥꯏꯗꯩ ꯁꯦꯟ ꯁꯥꯟꯅꯅꯤ ꯅꯠꯇ꯭ꯔꯩꯗ ꯃꯥꯅꯤ ꯅꯪꯅꯦ ꯆꯦꯛꯁꯤꯜꯂꯨ ꯅꯣꯡꯃꯗꯤꯀꯣ ꯀꯨ ꯇꯣꯡꯖꯁꯅꯤ ꯏꯕꯣ ꯍꯦꯔꯩꯇꯥꯎ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒꯤ ꯁꯔꯨꯛꯁꯦ ꯇꯣꯔꯕꯣꯠꯁꯦ ꯂꯧꯔꯣ ꯂꯨꯄꯥ 5 ꯄꯤꯔꯛꯑꯣ ꯇꯣ ꯇꯧꯔꯅꯤ ꯁꯤ ꯈꯪꯂꯕꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯑꯁ ꯀꯣꯛ ꯄꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯨꯅꯥꯟ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯦꯝꯕꯤ ꯍꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯗꯥꯎꯅ ꯌꯥꯔꯤꯁꯨ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯃꯇꯥꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯖꯤꯛ ꯈꯣꯡꯊꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯍꯨꯕ ꯌꯥꯕ ꯂꯩꯒꯦ ꯍꯥꯏꯅꯁꯨ ꯃꯉꯛ ꯑꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯔꯥ ꯆꯐꯨ ꯃꯅꯥ ꯇꯦꯛꯄ ꯑꯃꯈꯛ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯨꯅꯥꯅ ꯑꯁ ꯕꯤꯠꯀ ꯂꯩꯇꯦꯍꯦ ꯑꯣꯏꯕ ꯑꯗꯨꯕꯨ ꯍꯣꯏꯗ ꯂꯨꯄꯥ 2 ꯄꯤꯔꯁꯨ ꯁꯤꯠꯂꯗꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯦꯛꯁꯤ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯁꯨ ꯃꯨꯅꯥꯟ ꯑꯗꯣ ꯀꯣꯔꯧ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯌꯥꯏ ꯑꯗꯣ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯃꯨꯅꯥꯟ ꯅꯪꯅ ꯋꯥꯏꯈꯤꯕ ꯑꯩꯒꯤ ꯐꯨꯔꯤꯠꯇꯨꯅ ꯀꯔꯝ ꯀꯥꯟ ꯄꯤꯔꯛꯀꯦ ꯍꯥꯏꯅꯣ ꯏꯕꯣ ꯅꯇꯨ ꯃꯃꯥꯡꯗꯅ ꯅꯥꯟꯕ ꯁꯥꯔꯤꯕ ꯐꯨꯔꯤꯠ ꯋꯥꯏꯅꯤꯅ ꯅꯠꯇꯦ ꯁꯨꯔꯒꯗꯁꯨ ꯄꯤꯔꯛꯎꯗꯅ ꯑꯁ ꯌꯥꯔꯤꯕ ꯇꯥ ꯈꯌꯥꯏ ꯃꯅꯥꯎꯄꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯂꯤꯠꯄꯁꯤꯗ ꯑꯗꯨꯝ ꯄꯤꯊꯣꯛꯄꯤꯔꯁꯨ ꯌꯥꯕꯅꯤ ꯏꯁ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯦ ꯏꯕꯣ ꯅꯨꯡꯉꯥꯏꯔꯤꯁꯦ ꯍꯥ ꯃꯤꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯑꯋꯥꯏꯕ ꯃꯌꯥꯝ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯀꯣꯔꯧꯅ ꯇꯥ ꯈꯌꯥꯏ ꯀꯥꯟꯅꯔꯔꯣꯏ ꯄꯤꯔꯨꯕ ꯅꯪꯅ ꯂꯥꯟꯕꯅꯤ ꯈꯟꯗꯣꯛ ꯅꯍꯥꯟꯅ ꯅꯨꯔꯥꯕꯨ ꯑꯣꯏꯅꯔꯝꯃꯅꯤꯗ ꯃꯨꯅꯥꯅ ꯍꯦꯔꯥ ꯏꯇꯥꯎ ꯀꯣꯔꯧ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯇꯥ ꯈꯌꯥꯏ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯅꯤ ꯈꯌꯥꯏ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯣꯔꯧꯅ ꯏꯇꯥꯎ ꯃꯨꯅꯥ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯁꯨ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣꯆꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒ ꯂꯩꯇꯦꯕ ꯅꯪ ꯆꯥꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯍꯦꯛ ꯀꯣꯔꯧ ꯍꯥꯏꯕ ꯂꯥꯏꯔꯕꯤ ꯃꯆꯥ ꯏꯁ ꯆꯦꯡ ꯂꯩꯇꯦ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯌꯦꯡꯊꯣꯔꯛꯄꯗ ꯑꯌꯨꯛꯀꯤ ꯙꯨꯞ ꯊꯥꯈꯤꯕꯒꯤ ꯀꯝꯕꯤ ꯂꯩꯔꯤꯕ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯃꯨꯅꯥꯟ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯐꯠ ꯍꯥꯞꯆꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯣꯟꯕꯨꯡ ꯑꯃꯗꯤ ꯕꯤꯅꯥ ꯑꯗꯣ ꯀꯩꯊꯦꯜꯗꯒꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯑꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯦꯆꯥꯅ ꯏꯆꯦ ꯑꯣ ꯏꯆꯦ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯆꯦꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯕꯤꯅꯥ ꯃꯃꯥꯏ ꯑꯗꯣ ꯈꯖꯤꯛ ꯏꯕꯦꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯆꯥ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯏꯆꯦ ꯅꯍꯥꯟ ꯃꯨꯅꯥꯅ ꯑꯩꯉꯣꯟꯗꯒꯤꯅꯦ ꯁꯦꯜ ꯈꯔ ꯂꯧꯈꯤꯕ ꯍꯥꯏꯔꯨꯔꯁꯨ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯟꯗꯛꯁꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯁꯦꯜ ꯈꯔ ꯆꯤꯟꯕ
ꯑꯗꯨꯅ ꯏꯆꯦꯒꯤ ꯂꯩꯔꯒꯗꯤ ꯏꯆꯦꯗꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯣ. ꯑꯦ, ꯑꯩꯈꯣꯏ ꯃꯨꯅꯥꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯤꯕ? ꯏꯁ, ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ? ꯇꯣꯟꯕꯨꯡꯅ, ꯏꯗꯣꯝꯆꯥ, ꯁꯦꯜꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ? ꯏꯕꯨꯡꯉꯣ, ꯂꯨꯄꯥ 10ꯅꯤ. ꯇꯣꯟꯕꯨꯡ ꯀꯔꯤꯁꯨ ꯍꯥꯏꯗ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10 ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ. ꯁꯦꯜ ꯑꯗꯨ ꯄꯤꯔꯕꯗ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯑꯃꯨꯛ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ. ꯑꯇꯣꯝꯕ, ꯅꯪꯒꯤ ꯐꯨꯔꯤꯠ ꯂꯩꯅꯤ ꯍꯥꯏꯕꯗꯨꯅꯅꯦ, ꯏꯃꯥꯅ ꯅꯅꯦ ꯆꯥꯎꯕꯤꯗꯒꯤ ꯂꯧꯔꯒ ꯄꯤꯔꯒꯦꯀꯣ. ꯃꯥꯁꯨꯅꯦ ꯁꯦꯜꯁꯦ ꯈꯔ ꯄꯤꯊꯣꯔꯛꯄꯗꯤ ꯌꯥꯔꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯈꯔ ꯇꯞꯅ ꯂꯩꯔꯁꯨ ꯌꯥꯏꯗ. ꯅꯌꯥꯝꯕ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯗꯅ ꯏꯃꯧ ꯍꯥꯏꯕ ꯆꯠꯀꯅꯤꯁꯨ ꯅꯠꯇꯕ ꯆꯍꯤꯅ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯨꯗꯧꯔꯤꯗ ꯑꯩꯗꯤ. ꯏꯃꯥ, ꯅꯃꯧꯒ ꯄꯥꯝꯂꯨꯈꯤꯅꯨ. ꯍꯥꯟꯅ ꯋꯥꯈꯜ ꯑꯝꯇ ꯇꯥꯈꯤꯁꯅꯨ. ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯃꯇꯥꯒ ꯂꯣꯏꯅꯗꯨꯅ ꯍꯩ ꯑꯗꯨꯕꯨ ꯆꯥꯔꯤ ꯑꯏꯪꯕꯤ. ꯏꯇꯥꯂꯦꯝꯕꯤ, ꯑꯆꯥꯊꯥꯎ ꯈꯤꯇ ꯍꯥꯞꯁꯤꯗꯅ. ꯑꯆꯥꯊꯥꯎ ꯍꯥꯞꯄꯅ ꯍꯥꯎꯕꯅꯦꯃꯤ ꯍꯌꯥꯏꯗꯗꯤ. ꯍꯣꯏ ꯌꯥꯏꯌꯦ, ꯈꯔ ꯍꯥꯞꯄꯒꯦ. ꯊꯥꯔꯣꯅ, ꯑꯣ ꯏꯃꯥ, ꯇꯤꯟꯒ ꯆꯨꯝꯃꯤꯌꯦ. ꯌꯥꯔꯦꯁꯦ, ꯆꯥꯔꯁꯤ. ꯀꯩꯅꯣ ꯈꯨꯍꯥꯎꯁꯤꯗꯤ? ꯃꯣꯔꯣꯛꯀ ꯈꯤꯇꯪ ꯁꯥꯔꯞ ꯇꯧꯔꯒ ꯂꯩꯇ꯭ꯔꯦ ꯍꯥꯎꯕꯗ. ꯂꯦꯝꯕꯤꯅ, ꯑꯗꯣ ꯏꯇꯥ ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯇꯥ ꯃꯨꯅꯥꯟꯁꯦ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕꯣ? ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯍꯤ ꯍꯥꯏꯔ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯌꯨꯝ පාꯟꯕꯗꯤ ꯌꯥꯔꯕꯅꯤꯀꯣ. ꯑꯗꯨꯅꯦ ꯏꯕꯦꯝꯃ, ꯑꯩꯅ ꯐꯅ ꯍꯥꯏꯔꯁꯨꯅꯦ, ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯊꯕꯛ ꯁꯨꯑꯣꯗꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ. ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔ ꯆꯥꯗꯣꯏꯕ? ꯏꯇꯥ, ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯍꯧꯕ꯭ꯔꯥ ꯍꯥꯏꯁꯨ ꯌꯦꯡꯗ ꯅꯪꯅꯦ ꯍꯌꯦꯡ ꯌꯥꯝ ꯋꯥꯖꯁꯅꯤꯀꯣ. ꯗꯣꯔꯣꯅ, ꯅꯣꯏ ꯄꯥꯕꯒꯤ ꯃꯇꯧꯁꯤꯒ ꯍꯌꯦꯡ ꯋꯥꯔꯨ ꯅꯨꯡꯂꯨ ꯊꯣꯛꯅꯗꯅ ꯇꯥ ꯃꯨꯅꯥꯟꯗꯣ ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯨ. ꯍꯌꯦꯡꯁꯦ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯤꯡꯕꯤꯒ ꯃꯨꯅꯥꯟꯒꯗꯣ ꯎꯅꯔꯝꯃꯤ. ꯇꯥ ꯃꯨꯅꯥꯟ, ꯅꯪ ꯍꯨꯔꯥꯟꯕ ꯇꯣꯛꯑꯕꯣ? ꯀꯩꯅꯣ ꯑꯌꯤꯡꯕꯤ, ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ? ꯃꯤꯅꯒ ꯇꯥꯔꯒ. ꯁꯤ ꯍꯥꯏꯕꯗ ꯏꯀꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯍꯨꯔꯥꯜꯂꯝꯗꯥꯏꯗꯗꯤ ꯏꯀꯥꯏꯔꯝꯃꯣꯏꯅꯤꯅ. ꯑꯌꯤꯡꯕꯤ, ꯅꯪ ꯃꯑꯣꯡꯗꯣ ꯑꯍꯦꯟꯕ ꯄꯥꯎꯂꯨꯄ ꯌꯥꯝ ꯃꯥꯜꯂꯤꯀꯣ. ꯑꯦ, ꯀꯩꯅꯣ ꯇꯥ ꯃꯨꯅꯥꯟ, ꯅꯕꯨꯛꯇꯨꯅ ꯑꯃꯨꯛ ꯐꯠꯇꯕ ꯈꯜꯂꯛꯏꯗꯨꯅ? ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ? ꯅꯣꯏ ꯅꯨꯄꯤꯁꯦ ꯑꯋꯟ ꯆꯥꯕ ꯌꯥꯝ ꯍꯩ, ꯅꯨꯃꯤꯠ ꯂꯩꯗꯧꯅ. ꯑꯋꯟ ꯆꯥꯕ ꯍꯩꯕꯗꯨꯅꯔꯣ ꯍꯨꯔꯥꯟꯕ ꯅꯉꯣꯟꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ. ꯑꯌꯤꯡꯕꯤ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ. ꯇꯥ ꯃꯨꯅꯥꯟ, ꯅꯪ ꯍꯨꯔꯥꯟꯕ ꯇꯣꯛ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯁꯤ. ꯑꯩꯁꯨ ꯇꯥ ꯃꯨꯅꯥꯟꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ. ꯆꯍꯤ ꯍꯥꯏꯔ ꯑꯉꯥꯡꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯇꯥ ꯃꯨꯅꯥꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅꯁꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦ. ꯍꯣꯏ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯣ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯔꯝꯃꯨ. ꯍꯌꯦꯡ ꯊꯕꯛ ꯁꯨꯕ ꯆꯠꯂꯀꯥꯟꯗ ꯁꯤꯡꯒꯦ. ꯇꯥ ꯃꯨꯅꯥꯟ, ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯑꯃꯇ ꯇꯥꯗꯕ꯭ꯔꯣ? ꯅꯪꯒꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯅꯤ ꯑꯩꯅ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ. ꯑꯦ, ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ? ꯑꯩꯁꯦ ꯁꯦꯜ ꯄꯥꯏꯃꯟꯗꯕꯗꯒꯤ ꯇꯧꯈ꯭ꯔꯤꯅꯤ. ꯅꯪꯅ ꯀꯩꯗꯧꯗꯅ ꯁꯦꯜ ꯄꯥꯏꯗ꯭ꯔꯤꯅꯣ? ꯄꯥꯏꯗ꯭ꯔꯤꯅꯣꯕ? ꯑꯗꯨꯕꯨꯗꯤ ꯊꯕꯛ ꯁꯨꯗꯕꯩꯅꯤ. ꯇꯥ ꯃꯨꯅꯥꯟ, ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ. ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯈꯣꯏꯗꯧ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯑꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯨꯅꯥꯟ ꯅꯣꯛꯇꯨꯅ, ꯑꯌꯤꯡꯕꯤ, ꯑꯩ ꯁꯦꯜ ꯄꯥꯏꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯃꯨꯅꯥꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ. ꯏꯃꯥ! ꯏꯃꯥ! ꯑꯣ ꯏꯃꯥ! ꯑꯁ, ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯕꯤꯅꯥ ꯐꯤ ꯁꯨꯔꯨꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯏꯜꯂꯤꯕ ꯐꯤ ꯃꯇꯦꯛ ꯑꯗꯨꯅ ꯇꯩꯊꯣꯛꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯆꯧꯕ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯌꯨꯝꯊꯪꯅꯕꯁꯤꯡꯅꯒ ꯇꯥꯔꯕꯗꯤꯅꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ. ꯏꯃꯥ, ꯑꯩꯒꯤ ꯑꯉꯥꯡꯕ ꯐꯨꯔꯤꯠ ꯃꯆꯨꯗꯣ ꯏꯃꯥꯅ ꯀꯥꯏꯗ ꯊꯝꯈꯤꯒꯦ? ꯍꯩꯃꯥ, ꯑꯗꯨꯗꯤ ꯃꯣꯠꯂꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯁꯨꯔꯝꯗ ꯉꯥꯏꯔꯤꯅꯦ. ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯅꯗꯤ ꯁꯣꯝꯗ ꯍꯧꯖꯤꯛ ꯂꯤꯠꯀꯦꯅ ꯇꯧꯔꯤ, ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯕꯣ ꯀꯔꯤ ꯂꯤꯠꯇꯣꯏꯅꯣꯕ ꯑꯩꯕꯣ? ꯑꯣꯅꯦ, ꯑꯔꯩꯕ ꯑꯃ ꯍꯦꯛ ꯂꯤꯠꯂꯨ. ꯃꯐꯤ ꯃꯔꯣꯜ ꯑꯁꯤ ꯃꯣꯠꯂꯦꯅ ꯁꯨꯕꯤꯔꯁꯨ ꯃꯁꯥꯎꯏ. ꯏꯃꯥ ꯚꯥꯎꯒ ꯑꯃꯗ ꯇꯥꯖꯗ꯭ꯔꯦꯀꯣ ꯑꯩ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ. ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯨꯅꯥꯟꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯂꯤꯠꯁꯤꯜꯂꯤ. ꯃꯗꯥꯎꯅ ꯌꯥꯔꯤꯁꯨ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯅꯨꯡꯁꯥꯗ ꯀꯨꯏꯅ ꯐꯧꯔꯛꯄꯒꯤ ꯀꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯨꯅꯥꯟ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯂꯤꯠꯂꯝꯃꯤ. ꯇꯣꯟꯕꯧꯅ, ꯇꯥꯆꯧ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯐꯨꯔꯤꯠꯇꯣ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯣ.
ꯑꯩ ꯆꯥꯛ ꯆꯥꯕ ꯑꯃ ꯆꯠꯇꯣꯏꯅꯦꯕ ꯇꯥꯆꯧ ꯑꯩ ꯆꯥꯛ ꯆꯥꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕꯅꯦ ꯃꯨꯅꯥꯟ ꯊꯋꯥꯁꯥꯗ ꯑꯇꯣꯝꯕ ꯅꯌꯥꯝꯕꯒꯤꯅꯦ ꯑꯃꯟꯕ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯒꯤ ꯏꯅꯥꯎꯅ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯦꯛ ꯂꯤꯠꯂꯣ ꯁꯤꯗꯤ ꯅꯌꯥꯝꯕ ꯂꯤꯠꯂꯒꯦꯀꯣ ꯇꯥꯝꯕꯣꯡ ꯃꯌꯥꯝꯕꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯃꯤ ꯑꯩꯅ ꯅꯥꯟꯅ ꯁꯨꯖꯔꯒ ꯂꯤꯠꯈꯤꯅꯣ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯌꯥꯝꯕꯅ ꯉꯁꯤꯈꯛ ꯂꯤꯠꯄ ꯑꯁꯤꯗ ꯍꯌꯦꯡ ꯀꯣꯟꯅ ꯐꯖꯕ ꯑꯃ ꯂꯩꯕꯤꯒꯦꯁꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯇꯥꯆꯧꯅ ꯇꯧꯁꯤꯟꯗꯅ ꯂꯤꯠꯂꯤ ꯃꯌꯥꯝꯁꯦ ꯑꯁ ꯍꯟꯗꯛꯇꯤꯅꯦ ꯇꯥꯆꯧꯅ ꯁꯣꯏꯗꯅ ꯂꯩꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯨꯅꯥꯟ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯃꯩꯒꯤ ꯃꯄꯣꯠ ꯃꯔꯟ ꯈꯔ ꯍꯨ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯕꯤꯅꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯆꯥꯅꯨꯄꯥꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯥꯎꯕꯅ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯋꯥꯈꯜ ꯈꯔ ꯇꯥꯅꯕ ꯍꯥꯏꯌꯨ ꯃꯗꯨꯒꯤ ꯃꯨꯅꯥꯟ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯂꯩꯃꯅ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯕꯒ ꯌꯥꯔꯣꯏꯗ ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯛꯄ ꯑꯁꯤꯗꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯇꯨꯀꯥ-ꯇꯨꯀꯤ ꯌꯥꯝꯅ ꯊꯤꯔꯛꯏꯕꯁꯤꯅ ꯍꯩ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤꯅꯦ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯏꯅ ꯁꯦꯝꯗꯣꯛꯆꯔꯛꯁꯅꯤ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯅꯦ ꯁꯤꯗꯕꯨ ꯏꯆꯥ ꯑꯁꯤ ꯄꯤꯁꯤꯜꯂꯒ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯕꯣꯕ ꯃꯈꯣꯏ ꯃꯄꯥꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯍꯥꯏꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯤꯡ ꯃꯇꯥ ꯑꯁꯤꯒ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯆꯥꯎꯕ ꯑꯗꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯩ ꯃꯃꯥ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯅꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯕꯅꯤꯅꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯗꯤ ꯁꯣꯝꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯌꯤꯡꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯊꯃꯣꯏꯗꯁꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ ꯃꯥꯅꯁꯨ ꯃꯨꯅꯥꯟꯕꯨ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯨꯅꯥꯟ ꯑꯗꯣ ꯑꯁꯨꯝ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯉꯥꯅꯨ ꯑꯃꯈꯛ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯣꯝꯇ ꯆꯠꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯃꯨꯅꯥꯟ ꯃꯇꯤꯜ ꯑꯗꯨ ꯀꯨꯠ ꯌꯣꯠꯇꯨꯅ ꯍꯨꯔꯥꯟꯕꯒꯤ ꯍꯧꯅꯕꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯠꯄꯗꯤ ꯎꯔꯝꯗꯦ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯨꯅꯥꯟ ꯉꯥꯅꯨ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯔꯅꯤꯗ ꯃꯨꯅꯥꯟ ꯑꯁꯤ ꯇꯥꯎꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯑꯗꯣ ꯍꯔꯥꯎꯅ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯂꯩꯄꯨꯡ ꯐꯝꯕꯁꯤꯡ ꯑꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯕꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯁꯥꯃꯨ ꯉꯥꯅꯨꯁꯦ ꯑꯝꯇ ꯃꯤꯠꯌꯦꯡ ꯊꯝꯍꯧꯗꯅ ꯁꯥꯃꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯖ꯭ꯋꯥꯔꯁꯦ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏ ꯁꯤꯗꯤ ꯀꯅꯥꯗ ꯌꯦꯞꯄꯩꯅꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯑꯩꯁꯨ ꯈꯪꯗꯦꯗ ꯂꯝꯕꯤꯗ ꯃꯇꯣꯝꯇ ꯆꯠꯂꯒ ꯂꯩꯔꯝꯃꯦꯅ ꯃꯆꯤꯟ ꯑꯁꯤ ꯃꯦꯜꯂꯒ ꯍꯦꯛꯇ ꯄꯨꯔꯛꯑꯝꯅꯤ ꯑꯗꯨ ꯅꯪꯒꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤꯅ ꯈꯔ ꯉꯟꯅ ꯆꯥꯁꯤꯗ ꯌꯥꯏꯗ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩ ꯁꯤ ꯑꯝꯇ ꯐꯠ ꯂꯣꯏꯁꯤꯟꯈꯤꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯇꯥꯃꯨꯅꯥꯟ ꯅꯈꯣꯏ ꯑꯅꯤꯒꯤꯗꯣ ꯉꯥꯅꯨ ꯍꯨꯔꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯁꯥꯎꯅ ꯑꯉꯥꯡ ꯅꯪ ꯀꯩ ꯈꯪꯉꯦ ꯆꯤꯡꯖꯥꯏꯕꯨꯡ ꯀꯥꯏꯅꯤꯌꯦ ꯏꯁ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯃꯥꯅ ꯖ꯭ꯋꯥꯔꯒ ꯁꯥꯟꯅꯗꯅ ꯅꯃꯥꯗ ꯍꯥꯏꯗꯣꯛꯎꯔꯣ ꯅꯪ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯇꯞꯅ ꯁꯣꯜꯂꯤ ꯍꯨꯔꯥꯟꯕꯁꯤꯗꯤ ꯃꯁꯛ ꯑꯁꯤꯒ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯕꯤꯅꯥ ꯃꯆꯥꯅꯨꯄꯥ ꯃꯨꯅꯥꯟꯒꯤ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯉꯁꯤꯗꯤ ꯏꯁꯧ ꯑꯗꯨ ꯂꯥꯡꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯤ ꯁꯨꯅꯤꯡꯗꯕ ꯅꯪ ꯑꯃ ꯊꯥꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯑꯣꯛ ꯑꯃ ꯑꯣꯏꯅ ꯂꯣꯏꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯅꯪꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯆꯥꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯌꯥꯗꯧꯔꯤꯕ꯭ꯔꯕ ꯅꯪ ꯃꯨꯅꯥꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯕꯤꯅꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯄꯣꯛꯄꯗ ꯀꯥꯟꯅꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯦ ꯅꯠꯊꯤꯕꯣꯡ ꯑꯗꯨꯅ ꯕꯣꯔꯥ ꯆꯥꯗꯅ ꯂꯩꯌꯣ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯈꯟꯕꯗ ꯃꯈꯨꯕꯥꯛ ꯑꯁꯤ ꯀꯨꯔꯣꯟ ꯍꯨꯔꯕꯅꯦ ꯁꯦꯜ ꯊꯣꯛꯇꯕ ꯅꯪꯕꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤꯀ ꯍꯥꯏꯖꯅꯤꯡꯗꯦꯀꯣ ꯏꯀꯥꯏꯖꯩ ꯃꯤꯃꯥꯡꯗ ꯃꯨꯅꯥꯟ ꯃꯃꯥꯒꯤ ꯋꯥ ꯑꯗꯣ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯄꯣꯛꯄ ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯍꯟꯗꯛꯇꯤ ꯕꯤꯅꯥꯅ ꯃꯨꯅꯥꯟꯕꯨ ꯊꯤꯅ ꯉꯥꯡꯕꯁꯨ ꯍꯧꯔꯛꯂꯕꯅꯤ ꯕꯤꯅꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯁꯨ ꯃꯌꯥꯔꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯁꯥ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯤ ꯆꯥꯛꯀꯁꯦ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯒ ꯐꯒꯗꯕꯅꯤ ꯀꯥꯟꯅꯗꯕ ꯃꯤꯔꯦꯝ ꯑꯁꯤꯗꯅꯦ ꯆꯥꯛ ꯄꯤꯖꯗꯅ ꯁꯦꯜꯒ ꯇꯨꯡꯕ ꯉꯝꯗ꯭ꯔꯕꯅꯦ ꯑꯩꯅꯦ ꯁꯨꯅꯤꯡꯗꯕ ꯏꯆꯥꯒ ꯑꯣꯛꯆꯔꯦ ꯑꯩ
ꯄꯦꯜꯂꯦ ꯃꯨꯅꯥꯟ ꯑꯗꯨ ꯍꯟꯗꯛꯇꯤ ꯈꯔ ꯁꯥꯎꯅ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯁꯦꯜ ꯊꯣꯛꯇꯦ ꯑꯇꯣꯝꯕꯅ ꯁꯦꯜ ꯊꯣꯛꯏꯁꯤꯔꯣ ꯏꯃꯥ ꯅꯆꯥꯗꯅꯦ ꯃꯤꯆꯪ ꯃꯤꯈꯥꯏꯗꯤ ꯅꯥꯏꯕꯤꯔꯛꯀꯅꯨ ꯍꯩ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯃꯥ ꯑꯩ ꯍꯥꯏꯔ ꯁꯣꯜꯂꯦ ꯁꯦꯜ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯥ ꯃꯇꯣꯝꯇꯅ ꯏꯃꯨꯡꯁꯤ ꯄꯨꯔꯒ ꯂꯩꯔꯦꯅꯦ ꯅꯪꯕꯣ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯕ ꯅꯪ ꯃꯌꯥꯡ ꯍꯥꯏꯔ ꯈꯨꯕꯤꯃꯨꯛꯇ ꯉꯥꯏꯔꯦ ꯀꯪꯂꯤꯕ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯅꯅꯥꯎꯅꯤꯅꯦ ꯑꯁꯦ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯨꯕꯗ ꯑꯃꯠꯇꯁꯨ ꯌꯥꯕꯤꯔꯣꯏ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯧꯔꯤꯒꯦ ꯍꯥ ꯍꯨꯔꯥꯟꯕ ꯅꯪꯉꯣꯟꯗꯕꯣ ꯅꯊꯤꯕꯣꯡ ꯆꯥꯛꯀꯗꯣ ꯑꯃꯠꯇ ꯆꯥꯒꯅꯨꯀꯣ ꯅꯪ ꯆꯥꯔꯣꯏ ꯅꯣꯏꯒꯤ ꯅꯔꯅ ꯊꯣꯡꯕ ꯆꯥꯛꯗꯣ ꯑꯩ ꯁꯨꯡꯆꯥ ꯆꯥꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯑꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤ ꯕꯤꯅꯥꯁꯨ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯔꯝꯃꯤ ꯃꯨꯅꯥꯟ ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯁꯨ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯁꯨꯛ ꯍꯥꯛꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯅ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯅ ꯑꯩꯕꯨ ꯊꯥꯖꯕꯤꯔꯛꯀꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯈꯜꯂꯤꯉꯩ ꯈꯣꯡꯕ ꯑꯗꯣ ꯃꯨꯅꯥꯟꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯨꯅꯥꯟ ꯅꯠꯇꯦ ꯅꯪꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯇꯣꯝꯇ ꯀꯩꯗꯧꯔꯤꯕꯅꯣ ꯑꯦ ꯇꯥ ꯈꯣꯝꯕ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯩ ꯇꯥ ꯈꯣꯝꯕꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯇꯥ ꯈꯣꯝꯕꯅ ꯊꯕꯛ ꯁꯨꯔꯤꯗꯣ ꯀꯗꯥꯏꯗꯅꯣ ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ ꯇꯥ ꯈꯣꯝꯕ ꯌꯥꯔꯣꯏ ꯏꯁ ꯍꯨꯔꯥꯟꯕ ꯅꯪ ꯊꯕꯛ ꯌꯥꯎꯒꯦ ꯀꯩꯅꯣ ꯍꯌꯦꯡꯅꯦ ꯆꯣꯞꯄꯛꯅꯕ ꯊꯕꯛꯅꯦ ꯇꯥ ꯈꯣꯝꯕ ꯅꯅꯥꯎꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯇꯥ ꯈꯣꯝꯕꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯃꯨꯅꯥꯟ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯅꯥꯅꯣꯝꯗ ꯍꯪꯉꯨ ꯑꯩ ꯆꯠꯂꯒꯦ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯈꯣꯝꯕ ꯑꯗꯣ ꯑꯁꯨꯝꯅ ꯃꯨꯅꯥꯟ ꯃꯥꯁꯨ ꯊꯕꯛ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯌꯥꯔꯝꯗꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯇꯣꯟꯕꯨꯡꯅ ꯏꯃꯥ ꯇꯥꯆꯧꯁꯦ ꯆꯥꯛ ꯆꯥꯁꯦꯅ ꯏꯃꯥꯅ ꯑꯝꯇ ꯍꯥꯏꯔꯨꯗꯅ ꯕꯤꯅꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯏ ꯍꯥꯏ ꯑꯆꯧꯕꯧ ꯆꯥꯛ ꯆꯥꯕ ꯑꯁꯤ ꯐꯥꯎꯕꯗꯤ ꯀꯧꯅꯗꯕꯅ ꯐꯕꯅꯤꯀꯣ ꯅꯪꯗꯤ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝꯅꯤꯅ ꯃꯐꯩ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯂꯩ ꯄꯔꯞ ꯂꯥꯎ ꯃꯃꯥꯒꯤ ꯈꯨꯀꯧ ꯑꯁꯤꯗ ꯃꯨꯅꯥꯟ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤꯅꯤ ꯅꯨꯄꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯦꯜꯕꯨ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯨꯅꯥꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯏ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯍꯪꯒꯥꯝꯁꯨ ꯅꯠꯇꯕ ꯑꯃ ꯊꯣꯡꯉꯨ ꯑꯩ ꯍꯪꯒꯥꯝꯗ ꯆꯥꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁ ꯀꯔꯤ ꯅꯪꯅ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯕ ꯍꯪꯒꯥꯝ ꯐꯥꯎꯕ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯂꯕꯗꯤꯅꯦ ꯁꯦꯜ ꯑꯗꯨꯁꯨ ꯈꯔ ꯄꯨꯁꯤꯜꯂꯛꯄ ꯇꯝꯃꯣ ꯇꯣꯟꯕꯨꯡꯅ ꯑꯁ ꯌꯥꯔꯤꯕ ꯏꯃꯥ ꯆꯥꯛ ꯌꯥꯝ ꯆꯥꯕꯁꯤꯗ ꯁꯨꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯪꯗꯤꯅꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯊꯤꯕꯣꯡꯁꯦ ꯅꯪꯒꯤ ꯊꯤꯕꯣꯡꯁꯤꯗ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯃꯨꯅꯥꯟ ꯃꯃꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯔꯝꯕ ꯆꯥꯛ ꯑꯗꯨ ꯇꯣꯛꯇꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥꯝꯕꯒꯤ ꯃꯊꯧ ꯑꯁꯤ ꯇꯣꯟꯕꯨꯡ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯟ ꯇꯥꯆꯧꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯇꯥꯆꯧꯁꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯃꯁꯦ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯃꯊꯤꯕꯣꯡ ꯑꯁꯤ ꯂꯥꯝꯃꯀꯥꯟꯗ ꯈꯛꯇꯅꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯕꯨꯡ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯌꯥꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯔꯨꯕꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗꯅꯤ ꯇꯣꯟꯇꯦꯛꯅ ꯏꯇꯥꯎ ꯅꯪꯅꯗꯤ ꯅꯈꯣꯏ ꯅꯌꯥꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯨꯅꯦ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯃꯥꯝꯃ ꯔꯘꯨꯒꯤ ꯉꯥꯅꯨꯗꯣ ꯍꯨꯔꯥꯜꯂꯒ ꯆꯥꯔꯝꯃꯦꯅ ꯃꯥꯝꯃꯗꯣ ꯌꯥꯝ ꯁꯥꯎꯈꯤꯕꯅꯤ ꯇꯣꯟꯕꯨꯡ ꯈꯔ ꯏꯀꯥꯏꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤ ꯑꯗꯨꯝꯕꯒ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯗ ꯏꯁ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯏꯕꯣ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯈꯥꯡꯂꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯇꯣꯟꯕꯨꯡ ꯃꯌꯨꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯇꯣꯟꯕꯨꯡ ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯌꯥꯝꯕꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯇꯥꯆꯧ ꯑꯩꯅ ꯇꯥꯆꯧꯒꯤꯅꯤꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯦ ꯇꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯥꯆꯧ ꯃꯨꯅꯥꯟ ꯍꯔꯥꯎꯅ ꯀꯗꯥꯏ ꯍꯥꯏꯁ ꯁꯤꯗꯤ ꯐꯖꯔꯦ ꯑꯇꯣꯝꯕ ꯁꯤꯗꯤ ꯅꯌꯥꯝꯕꯗ ꯁꯥꯊꯤꯅ ꯄꯛꯆꯔꯅꯤꯍꯦ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯅꯥ ꯊꯣꯛꯂꯛꯇꯨꯅ ꯑꯇꯣꯝꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯌꯥꯝꯕꯒꯤ ꯐꯨꯔꯤꯠ ꯂꯩꯔꯛꯏꯕꯗꯤ ꯅꯪꯕꯨ ꯅꯔꯜ ꯀꯌꯥꯝ ꯄꯥꯏꯒꯦ
ꯅꯁꯥꯒꯤ ꯍꯥꯟꯅ ꯂꯩꯅꯕ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯅꯤꯡꯗꯕ ꯑꯁꯤꯒꯤ ꯐꯤꯖꯣꯜ ꯂꯩꯔꯛꯏꯕꯣ? ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ? ꯇꯥꯆꯧꯅ ꯐꯨꯔꯤꯠ ꯑꯃꯗꯒꯤ ꯍꯦꯟꯗꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯑꯦꯅ ꯑꯃꯈꯛ ꯂꯩꯔꯛꯄ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯏꯃꯥ? ꯍꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯃꯁꯥꯒꯤ ꯂꯤꯠꯅꯕ ꯐꯨꯔꯤꯠꯇꯤꯅꯦ ꯃꯁꯥꯅ ꯂꯩꯖꯁꯅꯤ, ꯅꯪꯉꯣꯟꯗ ꯂꯩꯌꯨ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯁꯦꯜ ꯇꯥꯅꯤ ꯈꯪꯗꯕ ꯁꯨꯅꯤꯡꯗꯕ ꯃꯥꯒꯤꯗꯃꯛꯇꯅꯦ ꯅꯪꯅ ꯋꯥꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯨꯅꯥꯟ ꯃꯃꯥꯅ ꯃꯥꯕꯨ ꯁꯦꯜ ꯊꯣꯛꯇꯦ ꯁꯦꯜ ꯇꯥꯟꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯃꯥꯅ ꯍꯦꯟꯅ ꯁꯦꯜ ꯇꯥꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯁꯨꯍꯟꯅꯤꯡꯗꯦ꯫ ꯑꯁꯤꯅꯁꯨ ꯃꯥ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯃꯨꯅꯥꯟ ꯐꯨꯔꯤꯠ ꯑꯗꯣ ꯃꯅꯥꯎꯅꯨꯄꯥꯗ ꯄꯤꯗꯨꯅ, ꯑꯇꯣꯝꯕ, ꯁꯦ ꯇꯥꯆꯧ ꯂꯤꯠꯂꯔꯣꯏꯒꯦ, ꯅꯪꯒꯤ ꯑꯣꯏꯅ ꯊꯝꯖꯤꯟꯖꯔꯣ꯫ ꯇꯣꯟꯕꯨꯡ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯖꯁꯅꯨꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯇꯥꯆꯧ ꯀꯩꯝꯇ ꯈꯟꯗꯦꯗ, ꯑꯗꯣ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ, ꯇꯥꯆꯧ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯅꯥ ꯑꯗꯣ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯇꯣꯟꯕꯨꯡꯒ ꯃꯨꯅꯥꯟꯒꯗꯣ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯣꯟꯕꯨꯡꯅ, ꯏꯃꯥ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯨꯅꯥꯟꯁꯨ ꯄꯥꯈꯠꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯦ, ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯑꯆꯧꯕ, ꯑꯇꯣꯝꯕ, ꯏꯃꯥ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯏꯅꯦꯍꯦ꯫ ꯑꯇꯣꯝꯕ, ꯅꯪ ꯏꯃꯥꯁꯦ ꯃꯥꯡꯒꯣꯟꯗ ꯅꯤꯡꯊꯤꯅ ꯏꯐꯜꯂꯝꯃꯣ, ꯑꯩ ꯑꯃꯥꯏꯕ ꯑꯝꯇ ꯊꯨꯅ ꯀꯧꯔꯨꯒꯦ꯫ ꯑꯍꯣꯏ ꯇꯥꯆꯧ꯫ ꯃꯨꯅꯥꯟ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏ, ꯁꯦꯜ ꯊꯨꯝꯗ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯃꯤꯇꯥꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯨꯅꯥꯟꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯈꯔ ꯁꯨꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯨꯅꯥꯟ ꯄꯥꯈꯠꯅ, ꯃꯥꯃꯥ, ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯆꯠꯂꯨꯁꯦ, ꯏꯃꯥꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ, ꯈꯤꯇꯪ ꯊꯨꯅ ꯆꯠꯁꯦ ꯃꯥꯃꯥ꯫ ꯂꯨꯈꯣꯏ ꯊꯋꯥꯁꯥꯗ, ꯑꯁ ꯃꯨꯅꯥꯜ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯪ ꯃꯥꯃꯁꯦ ꯁꯦꯜ ꯊꯨꯝ ꯈꯔ ꯀꯧꯏꯅꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯅꯃꯥ ꯑꯅꯥꯕ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯁꯦꯜ ꯊꯨꯝꯒ ꯀꯌꯥ ꯌꯥꯎꯔꯛꯀꯦ? ꯀꯌꯥꯕꯨ ꯌꯥꯎꯔꯛꯀꯦ ꯍꯥꯏ ꯋꯥꯅꯤ? ꯅꯪ ꯃꯥꯃꯗꯤꯅꯦ ꯁꯦꯜ ꯍꯥꯟꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯅꯥꯕꯒ ꯌꯦꯡꯗꯦꯀꯣ꯫ ꯃꯨꯅꯥꯟ ꯂꯨꯈꯣꯏꯒꯤ ꯋꯥ ꯑꯁꯤꯗ ꯃꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯨꯅꯥꯟ ꯂꯨꯈꯣꯏꯗ ꯈꯣꯏꯔꯝꯗꯨꯅ, ꯃꯥꯃꯥ, ꯑꯩ ꯃꯥꯃꯒꯤ ꯁꯦꯜꯗꯣ ꯌꯨꯝ ꯌꯧꯕꯒ ꯁꯣꯏꯗꯅ ꯄꯤꯖꯒꯦ, ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯁꯤ ꯃꯥꯃꯥ꯫ ꯃꯨꯅꯥꯟ, ꯍꯨꯔꯥꯟꯕ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯧꯔꯤꯕꯅꯣꯅꯦ? ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯅꯪ ꯁꯥꯎꯔꯅꯨ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯨꯔꯣꯀꯣ, ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪ ꯃꯥꯃꯗꯤ ꯑꯅꯥꯕ ꯌꯦꯡꯗꯦ꯫ ꯃꯨꯅꯥꯟꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯂꯨꯈꯣꯏꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯨꯅꯥꯟ ꯎꯄꯥꯏ ꯂꯩꯇ ꯂꯨꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯌꯨꯝ ꯃꯌꯨꯝ ꯆꯪꯗꯨꯅ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕꯤꯔꯛꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯝꯃꯤ꯫ ꯃꯨꯅꯥꯟ ꯎꯄꯥꯏ ꯂꯩꯇ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯏꯃꯥ, ꯅꯆꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯅꯆꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯨꯕꯅ ꯏꯃꯥꯕꯨ ꯑꯃꯥꯏꯕ ꯑꯃ ꯐꯥꯎꯕ ꯀꯧꯗꯨꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯇꯣꯟꯕꯨꯡꯅ ꯃꯃꯥꯕꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯨꯅꯥꯟ ꯃꯄꯤ ꯑꯗꯣ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ, ꯏꯃꯥ, ꯏꯃꯥꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯅꯃꯥ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯅꯥꯔꯕ ꯐꯥꯎ ꯑꯃꯥꯏꯕ ꯑꯃ ꯐꯥꯎꯕ ꯀꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯅꯪ, ꯏꯃꯥ, ꯅꯆꯥꯅ ꯀꯧꯔꯨꯕꯗ ꯆꯠꯁꯨ ꯌꯥꯔꯛꯇ꯭ꯔꯦ, ꯁꯦꯜ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯌꯦ, ꯑꯇꯩꯅ ꯀꯧꯕꯗ ꯆꯠꯂꯕꯁꯨ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯀꯧꯕꯗꯗꯤ ꯀꯅꯥꯅ ꯂꯥꯛꯅꯤꯡꯒꯅꯤ? ꯇꯣꯟꯕꯨꯡꯅ, ꯏꯃꯥ, ꯌꯥꯔꯤꯕ ꯇꯣꯛꯑꯁꯦ꯫ ꯃꯨꯅꯥꯟ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯨꯅꯥꯟ ꯇꯧꯐꯝ ꯈꯪꯗ ꯇꯣꯝꯕꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯄꯨꯜꯂꯝꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯇꯞꯅ ꯍꯪꯂꯛꯏ, ꯃꯨꯅꯥꯟ, ꯀꯩꯗꯧꯔꯕꯒꯦ? ꯏꯅꯦ, ꯁꯦꯜ ꯊꯣꯛꯇꯕ, ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯌꯥꯝ ꯂꯨꯗꯧꯔꯤꯗ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯗꯤ ꯂꯩꯔꯗꯅ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯥꯎꯕ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯕ ꯅꯠꯇꯦ꯫ ꯃꯨꯅꯥꯟ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯅꯦꯁꯨ ꯈꯪꯉꯤ꯫ ꯅꯪꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯕꯨ ꯊꯥꯖꯗ꯭ꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯅꯪ ꯍꯣꯠꯅꯕꯗꯤ ꯂꯦꯞꯀꯅꯨꯀꯣ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯅꯤ ꯃꯨꯅꯥꯟ ꯃꯥꯒꯤ ꯍꯥꯏꯗꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯆꯥꯎꯕꯅ ꯍꯥꯏꯔꯤ ꯃꯨꯅꯥꯟ ꯃꯥꯃ ꯋꯥ ꯍꯥꯏꯒꯦ ꯅꯪꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯒ ꯇꯤꯟꯅꯔꯤꯕꯅꯤꯗꯣ ꯑꯗꯨꯅꯅꯦ ꯅꯪ ꯃꯥꯃꯁꯨ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯃꯥꯃꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯗꯣ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯅꯪꯅ ꯁꯦꯟꯅꯔꯣ ꯃꯥꯃ ꯑꯁꯦꯡꯕꯔꯣ ꯃꯥꯃꯅ ꯍꯥꯏꯁꯤꯕꯣ ꯏꯍꯦ ꯑꯁꯦꯡꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯅꯪꯅ ꯁꯦꯟꯅꯕ ꯍꯧꯔꯗꯧꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯃꯨꯅꯥꯜ ꯑꯁꯨꯝꯅ ꯆꯥꯎꯕꯟꯅ ꯃꯥꯕꯨ ꯊꯥꯖꯕꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯤꯅꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯄꯥꯏ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯑꯇꯣꯝꯕ ꯅꯌꯥꯝꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯥꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯊꯦꯡꯅ ꯍꯜꯂꯛꯇꯕꯅꯤꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔ ꯏꯃꯥ ꯌꯦꯡꯂꯒꯨꯝꯁꯤ ꯁꯤꯗ ꯁꯨꯝ ꯉꯥꯏꯔꯁꯤ ꯅꯌꯥꯝꯕꯗꯣ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯈꯤꯗꯕꯅꯤ ꯑꯩꯁꯦ ꯃꯥꯅ ꯍꯦꯛ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯀꯔꯥꯏꯗꯅꯣꯕ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯨꯅꯥꯟ ꯍꯔꯥꯎꯅ ꯃꯃꯥꯒ ꯃꯅꯥꯎꯒꯅ ꯐꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯆꯧꯕ ꯅꯪꯕꯨ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ ꯏꯃꯥꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ ꯃꯨꯅꯥꯟ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯐꯨꯠꯄ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯁꯦꯜ ꯇꯥꯜꯂꯦ ꯉꯁꯤꯗꯒꯤꯗꯤ ꯑꯇꯣꯝꯕꯕꯨꯁꯨ ꯊꯕꯛ ꯁꯨꯍꯜꯂꯔꯣꯏ ꯏꯃꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯤ ꯕꯤꯅꯥ ꯃꯄꯤ ꯏꯔꯥꯆꯦꯅ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯄꯥꯏ ꯑꯗꯨꯒ ꯃꯆꯥꯒꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯃꯣꯠꯄ ꯃꯈꯨꯠ ꯑꯗꯨꯕꯨꯁꯨ ꯌꯦꯡꯗꯨꯅ ꯑꯆꯧꯕ ꯏꯆꯥꯕꯨ ꯁꯦꯜ ꯇꯥꯜꯂꯕ ꯑꯇꯣꯝꯕ ꯅꯌꯥꯝꯕꯁꯦ ꯁꯦꯜ ꯇꯥꯜꯂꯦ ꯇꯨ ꯌꯦꯡꯉꯣ ꯁꯦꯜ ꯑꯁꯦ ꯅꯌꯥꯝꯕꯁꯦ ꯁꯦꯜ ꯇꯥꯜꯂꯦꯅꯦꯍꯦ ꯇꯥꯆꯧ ꯀꯩꯅꯣ ꯉꯁꯤ ꯇꯥꯆꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯇꯣꯝꯕ ꯇꯥꯆꯧꯅ ꯅꯈꯣꯏꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯕꯤꯅꯥ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯆꯧꯕ ꯏꯃꯥꯅ ꯏꯆꯥꯕꯨ ꯉꯥꯡꯕꯗꯤ ꯏꯆꯥꯕꯨ ꯑꯗꯨꯛ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯑꯃꯠꯇꯅꯤꯅꯦꯍꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤꯁꯨ ꯏꯔꯥꯜ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯏꯃꯥꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯏꯆꯥ ꯑꯅꯤꯗ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡ ꯐꯪꯍꯟꯕꯅꯦ ꯏꯃꯥ ꯂꯥꯜꯂꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯥꯜꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯨꯅꯥꯟꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯆꯥꯎꯕꯟꯁꯨ ꯃꯨꯅꯥꯟꯗ ꯁꯥꯎꯔꯝꯕ ꯈꯨꯗꯤꯡ ꯐꯔꯗꯨꯅ ꯃꯨꯅꯥꯟꯒ ꯑꯌꯤꯡꯕꯤꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ